ꯀꯅꯥꯒꯨꯝꯕ ꯀꯤꯔꯕ ꯃꯤꯁꯤꯡꯅꯗꯤ ꯃꯤꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟꯒꯅꯤ, ꯃꯁꯥꯃꯛꯅ ꯀꯤꯔꯒꯗꯤ ꯃꯤꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟꯒꯅꯤ. ꯑꯗꯨꯕꯨ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗꯤ ꯑꯁꯨꯝꯅ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅꯁꯨ ꯈꯪꯉꯦ, ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥꯅꯁꯨ ꯈꯪꯉꯦ. ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯖꯤ ꯀꯅꯥꯝꯇꯅ ꯑꯀꯤ ꯇꯨꯖꯨꯡ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯃꯗꯨꯒꯨꯝꯕ ꯂꯤꯗꯔꯅꯤ. ꯃꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁ꯭ꯔꯤ ꯀꯩꯁꯥ ꯃꯦꯘꯆꯟꯗ꯭ꯔꯗꯁꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯏꯗꯤ ꯁꯃꯟꯁꯦ ꯊꯥꯔꯛꯑꯒ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯃꯤꯟ ꯂꯩꯔꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯟꯕꯤꯒꯅꯨ. ꯀꯣꯡꯒ꯭ꯔꯦꯁ ꯀꯩꯗꯧꯉꯩꯗꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ. ꯃꯅꯤꯄꯨꯔꯒꯤ प्रजाꯒꯤदमक भारतकी प्रजागीदमक अखोई वा ngaंगबा लेपोय. अदुगा मसिगुम डबल इंजिन सरकार मसीदा मखोई तौफम थोप मयाम अमा तौरक्तबा मयाम से खोइना एक्सपोज तौबिगनी हाइबसि थमजगे. मरम अदुना मणिपुर प्रदेश कांग्रेस कमिटी की तरफ तगी मसिगुम ईडी के समन से खो याम कन्ना निंदा तौबगलोनना मसिगुम थोंग असिबो खोइना पॉलिटिक्स ऑफ वेंडेटा लमन खुमनबगी पॉलिटिक्स ने हाय लोजे.